Akasvani Imphal Wahengbam Rajesh na pau pajari ahanbada maruba pau Manipur Police na hairi Rajasigi mapam kada tiumbagi tabak chathabada Jiribam amasung Churachampur jila de kulai kya phagale GOC Spear Corps Lieutenant General Avijit S Pandekar na Manipur gi Shanti Raksha gi pibam yengsingkre amasung Breaking Barriers Bridging Gaps haiba hiramda malem sinba thungbada ngasi diabetes numit pangthokli Manipur Police na hairi Rajasigi mapam kya da tiumbagi tabak chathabada Jiribam amasung Churachampur jila de kulai kya phagatle Jiribam jila gi Boro Bekra Police Station gi manung chanba Thangboi Punji amasung Narayanpur khulda tiumbagi tabak chathabada Champanagar gi double barrel nomai ani 2-inch mortar ama kapa yariba nomai maru kunthra taruk amasung tokning sing phangle hari Churachampur jila gi Ice Courtland Kuldegi 303 rifle ama 9mm pistol ama semdoklaba short range pumpi ani semdoklaba long range pumpi ani nongmi marusing amadi atei polom camera phangle hari Manipur Police ki chairolaman hai ngarang ayuk angan beda mioi kharana pothanna Jiribam degi lakpa truck ani Tamenglong jila gi Langhom amasung Ol Kaiphundai khulgi marakta mai thadoklamle hiramasiga mari lenana case ama lokotuna thijan bahore Haukiba ningdokaba numita Jiribam jilage Jakura Dhor amasung Boro Bekra Police Station da thokiba thokdok amada kulai paiba singna nongmai kapsilakpadagi CRPF ki bulletproof gari ama amangata thokle hari GOC Spear Corps Lieutenant General Avijit S Pandekar na Laimakhongda leba Red Seal Division da satuna mapamdagi pibam yengsingkre numit ini gi khongchata Manipur da lakiba Spear Corps gi GOC na YKPI Bishnupur amasung Laimakhongda satuna Rajasida hauzik oiriba security gi pibam amadi sem sariba sing yengsinki Ngaksel Mantraloy gi PRO na thokpa cherolaman hai GOC na Red Seal Division IGR South IGR East ka unatuna lamdam asida tangdu laitaba amadi Shanti puraknabagi matamda wafum kaya khanaki hairi Assam Rifles na haukiba ningthokaba numita Tengnokpol jila ge Bharat Myanmar ngamkhai paringi more degi United National Liberation Front koireng UNLF ke gi mioi ama fare hari Assam Rifles ki paun hai akaknaba paw ama phangbadagi ngamkhai sambal maya degi mioi adu phakibani pharba mioi adu more police station da sinakre hari Assam Rifles na haukiba thangje numit tegi Kamjong jila gi tongan mafam singda lemna laying by game chatharkiba adu ngarang loisin kre game adu da mioi lising ahum hena laying ki amadi tangai phadana changba hidak antak sing piki hari Congress Legislative Party Manipur gi mit kangbu amana ngarang Guwahati da Rajapal Lakshman Prasad Acharya ga unaduna memorandum ama pisin kre Memorandum aduda angang ahum yauna nupi ahum phajing kiba adu athuba matamda asoi angam yaudana thadok hanba tha 19 henjelaglaba irang asi loisinduna Shanti amasung mahoksa gi ponsida hanjilana ba honabiu haiba wafam sing yauri Memorandum aduda handakta khangaudana Jiribam jilada haurakkiba irang asina mioi kya gi punsi mangkre masida natana angang yauna mioi taru kulai paiba singna phajangkiba adu Rajapalna athuba matamda thadokna ba honabiu Irang asida ahal oirabasing nupising angangsing asoi angam thoktana ba honagadabani cherol makatan hai kendra amasung Rajya Sarkarna athuwa matamda nongmai kapnabagi thong asi lepnaba honabigadabani None tamna lakpa pochai puba truck singda kuki volunteer ni singnabasingna nongmai kapsilakpa matung mai thadoklombagi thongbu Rongmai Naga Council Manipurna kanna yaningdaba phongdorokli Lup asigi General Secretary na thadokpa cherolamadai hai seng alu tilau sing Sanaba thau amadi antai tangai phadana changba polam sing puba truck ani none tamna lakpada khulai paiba sing aduna thinglaba matung nongmai thadokibani asiguma thong asi matungda amuk ana tawidanaba Rongmai Naga Council na khangalakle Tabiriba pawasi Akasvani Imphal degini Malem singba thungbada ngasi diabetes numit pangthokli diabetes ki maramda miyambo henna bhap tahanba amasung masina maleng bimoi koti kayagi haksel gi lamda singnaba ama oirakli haibasida numit asi pangthokli Sahi kudingi ngasi gi numit asida malem gi diabetes numit pangthoktuna diabetes laina athuba matamda khangdoktuna masibu ngakthokna ba honaba haibasida ahenba miyeng changduna palan tharom asi pangthoktuna lakli kumsi sahi gi hiramna breaking barriers bridging gaps haibasini kumsi sahi hiram asina hairibadi diabetes tenanaba honabada mayok nariba kudong sadabasing amato ina thenaminaba amadi diabetes na narba mioi kudimakta
afaba makalgi layeng sel isang sangdana yengba haibasida maruwa pandam oiri. Indian Council of Medical Research ki INDIAB na lisingani kulum doida pongkiba report amagi matungina laibak achija diabetes na naba miyoi koti tara hena leiri. Jharkhand Vidhan Sabha Mikhal ki ahan batangka ki bot thadanaba loikraba matung anisuba tangka ki bot khombagi thabak pandom lomle. Akashbani paumin hai thasi kunda Vidhan Sabha Kendra kuntrani panda bot thadana gadoriba asigidamak NDA amasung India block ki lusingba singna makoi ki mirep singidamak bot komli. BJP lusingba amasung Griha Mantri Amit Shah, Uttar Pradesh ki Mukhya Mantri Yogi Adityanath, JMM lusingba amasung Jharkhand ki Mukhya Mantri Hemant Soren, RJD AJSU amasung left dol gi lusingba singna ngasi tongan mamapam singda pangthokpa Mikhal gi meeting singda saru yagani. Ngarang Vidhan Sabha Kendra nifu humdoida bot thadana kibagi chang sada humputoruk yauki hairi. Mirep sahum marfu humdoigi maraibak EVM da chajum namduna strong room da sil tawduna thamgre. Maragasida seat chani marfu nipan leba Maharashtra Vidhan Sabha Mikhal gi bot khombagi thabaksu kangkhalakli. Maharashtra gi Mikhal tangkak amakaktada thasi kunda pangthokani. BJP lusingba amasung Pradhan Mantri Narendra Modi na Jharkhand ki tongan mamapam singda NDA mirkidamak bot khomki. Griha Mantri Amit Shah na Maharashtra ki tongan mamapam singda pangthokpa miyangi meeting da saruk yaki. Congress President Malik Arjun Kharge, Shiv Sena UBT lusingba Uddhav Thackeray amasung NCP lusingba Sharad Pawar na Maharashtra ki tongan mamapam singda pangthokpa Mikhal gi rally amasung meeting singda saruk yaki. Vidhan Sabha Kendra tara mangagi maraki Mikhal ki bot khombagi thabaksu khamthena kalle. Uttar Pradesh ki seat 8, Punjab ki seat 3, Uttarakhand amasung Kerala ki seat amamangaloina Maharashtra ki Nanded Lok Sabha seat ki Mikhal ki bot thasi ki kunda thadanagani bot masing thasi ki kulumdoida thigani. Ngasi phongba pauksi singi maroi pauksing ki dama hauzik Kshetrimayum Ganga leire Ganga. Thagachari Rajesh. Manipur gi irang laksinaba ahenba Central Force Company kun thunglakhiba GOC Spear Corner security ki phibam yengsenkhiba phakiba mioi taruk thadongnaba appeal tawnarakpa luptara humdoina kaukhiba banna miyam gi punsida akaiba pikhiba amadi Congress na Guwahati da Rajapal Laxman Prasad Acharya unakhibagi pauna ngasi phongba pause singi maru oiba pau oiri. National Highway 37 da truck mai thakre rongmai nagana kuki singda port supply tawba thingkhre haibasina morning bell amasung sanalai paki ahan be headline tawri. Pau asi Sanga Express Manipuri amasung pokna phamda anisu be headline tawri. Pau asi atopa pause singdasu phongba thengnare. Thamna phokpi ningthau khong kha khuno Jiribam da landa khre kuki militant singna nongmai kapsalakre haibasina Sanga Express edition animaki ahan be headline tawri. Mioi taruk thadok hannaba United Nations ta wakat khre tek takaitana thadok pirau MCPCR haibasina huyalan paugi ahan be headline tawri. Pau asi atai pause singdasu phongnari. Raija asida hauzik thokliba irang athuba matamda losinaba Manipur gi CSO singna sarkar da numit 3 ni gi matam pikre haibasina gan female gi ahan be headline tawri. Pau asi Manipur News amasung huyalan paudasu phongle. Senapati Zilada ain amasung santi raksa fagatnaba police reshuffle tawbiyo haiba SDSA gi wafam Hills Hornbill Express Senapati gi ahan headline tawri. Tamenglong bazar gi mafam kayada lambi semjinbagi thabak quality yaudre haibasina Tamenglong Times gi anisu headline tawri. Mizoram da laiba maitai singda zoro na warning tawkhre haiba paw ama morning bell gi anchor kalam da phongli. Chahi kun manga dagi kuntra phawbgi na ha singda diabetes na ba hengalagli haiba paw pongna pham amasung People's Chronicle gi anchor kalam da phongli. Irangs na maram oiraga thawdo watho kaya lepkhiduna pung tingba pung shemba laktabadagi yum punaba hotnabada awaba oire haiba paw ama naharol gi thawdang pawse gi anchor kalam da phongli. Awangnung poklam damda English ngani kolhom doida misam kontrani pan sikhi haiba Griha Mantralayna House Panel da pikhat kiba report Sanga Express edition animaki amasung Imphal Free Press ta phongli. Matam kaktaba Imphal ukhru lambi ban handokre haiba paw amasu phongba thengnare. Rajesh Thagachari Ganga
अरोबदा मरोब पाव मणिपुर पुलिस ना हाइरी राज्य की मफम क्या थिहुंबगी थबक चथबदा जिरीबाम अमसुंग चुराचामपुर जिला दगी खुलाई क्या फागतले जीओसी स्पेयर कोर लेफ्टिनेंट जनरल अभिजित एस पेंडेकरना मणिपुर की शांति रक्षा की फिवम यंगसिंखरे अमसुंग ब्रेकिंग बैरियर्स ब्रिजिंग गैप्स हाइब हिरमदा मालेम सिनब थुंबदा ngasi डायबिटीज निमित पांगथोकली पाव लुजरे।